ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕꯗ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯀꯅꯤ (RPI) ꯑꯊꯋꯥꯂꯦ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯔꯤꯄꯕ꯭ꯂꯤꯀꯥꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ (RPI) ꯑꯊꯋꯥꯂꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯦꯜꯂꯤ ꯌꯨꯊ ꯋꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯱꯱ ꯁꯐꯗꯔꯖꯪ ꯔꯣꯗꯇ ꯂꯩꯕ ꯋꯤꯡ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯤꯡ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯁꯅꯥꯊꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ MHAꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ, ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯒ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯁꯨ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄ, ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯂꯣꯏꯁꯤꯟꯕ, ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯂꯣꯏꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯐꯨꯔꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯗꯤꯚꯥꯏꯗ ꯑꯦꯟꯗ ꯔꯨꯜꯒꯤ ꯄꯣꯂꯤꯁꯤ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ SF ꯅ ꯕꯪꯀꯔ 13 ꯊꯨꯒꯥꯏꯈ꯭ꯔꯦ, ꯕꯣꯝ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯇꯨꯏꯆꯤꯟ ꯑꯃꯁꯨꯡ ꯁꯥꯏꯕꯜ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯕꯪꯀꯔ 13 ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯝ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ꯫ 4ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯕꯣꯝꯁꯤꯡ ꯃꯈꯥ ꯇꯥꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 4 ꯔꯣꯝ ꯆꯪꯅ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯇꯒꯤ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯪꯀꯔꯁꯤꯡ ꯁꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯁꯤꯅ ꯁ꯭ꯅꯥꯏꯄꯔ ꯗꯣꯒ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, ꯍꯦꯚꯤ ꯕꯥꯏꯄꯣꯗ ꯃꯥꯎꯟꯇꯦꯗ ꯄꯝꯄꯤ ꯒꯟ ꯑꯍꯨꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏ ꯀꯦꯂꯤꯕꯔ KG 55 ꯂꯨꯝꯕ ꯕꯣꯝꯕꯁꯤꯡ, ꯕꯔꯃꯤꯖꯅ ꯁꯥꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ IED 2 ꯑꯃꯁꯨꯡ ꯕꯥꯑꯣꯐꯦꯡ ꯔꯦꯗꯤꯑꯣ ꯁꯦꯠ 2 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯄꯥꯎꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯁꯤꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯉꯧꯕꯨꯡ ꯑꯦꯔꯤꯌꯥꯗ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯁꯦꯜꯇꯔ ꯂꯧꯗꯨꯅ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯥꯛꯄ ꯎꯕꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯇ꯭ꯔꯤꯃꯦꯠ 9mm ꯄꯤꯁꯇꯣꯜ 1, ꯀꯟꯇ꯭ꯔꯤꯃꯦꯠ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 4, 12 ꯕꯣꯔ ꯂꯥꯏꯐ ꯑꯦꯝꯃꯨꯅꯤꯁꯟ 10, 7.62mm ꯒꯤ ꯂꯥꯏꯐ ꯑꯦꯝꯃꯨꯅꯤꯁꯟ 10, ꯂꯣꯀꯦꯜꯅ ꯁꯥꯕ ꯀꯦꯅꯟ ꯄꯝꯄꯤ 1 ꯑꯃꯗꯤ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 3 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯜ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯕꯥꯜꯐꯥꯎꯡꯗꯒꯤ ꯊꯥꯡ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯅꯍꯥ 30-40 ꯔꯣꯝ ꯂꯥꯛꯂꯒ ꯗꯤꯚꯤꯖꯟ ꯑꯗꯨꯒꯤ ꯃꯔꯥꯝ ꯇ꯭ꯔꯥꯏꯕꯅ ꯈꯨꯟꯗꯥꯕ ꯀꯖꯪꯒꯥ ꯚꯤꯂꯦꯖꯀꯤ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯩ ꯊꯥꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯇꯨꯃꯨꯌꯣꯟ ꯈꯨꯂꯦꯟ ꯚꯤꯂꯦꯖꯀꯤ ꯆꯤꯐꯅ ꯕꯥꯏꯐꯥꯄꯨꯡ ꯚꯤꯂꯦꯖꯀꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯄꯤꯅꯕ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 2ꯗ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯦꯅꯔꯤ ꯑꯣꯐꯤꯁ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ
ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯖꯅꯨꯋꯥꯔꯤ 1, 2025ꯇꯒꯤꯅ ꯃꯃꯥꯡ ꯊꯥ ꯐꯥꯎꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯨꯏꯅ ꯆꯤꯛꯄ ꯄꯦꯁꯦꯟ 394 ꯂꯥꯌꯦꯡꯕ ꯂꯥꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯒꯤ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅ꯭ꯌꯨ ꯖꯣꯕꯦꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯈꯨꯗꯛꯇꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭रे꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯄꯨꯝꯅꯃꯛꯀꯤ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯊꯤꯡꯖꯤꯟꯈ꯭रे꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯉꯁꯤ ꯁꯥꯏꯅꯦꯗꯥꯏꯗ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤꯕ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯁꯚꯥ ꯑꯅꯤꯃꯛꯇ ꯋꯛꯐ ꯕꯣꯔꯗ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025 ꯄꯥꯁ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯕꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯍꯪꯒꯨꯟ ꯑꯃꯁꯨꯡ ꯁꯟꯊꯦꯜꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠꯇ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟ ꯃꯩ ꯊꯥꯔꯨꯕꯅꯤ ꯍꯥꯏꯕ ꯅꯍꯥ ꯑꯃ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯗ ꯍꯥꯏꯕꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟ ꯃꯩ ꯊꯥꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯝ.ꯗꯤ. ꯏꯝꯔꯥꯟ ꯑꯦꯂꯥꯏꯁ ꯉꯥꯅꯨ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 29 ꯂꯣꯝ ꯁꯨꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯀ꯭ꯔꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯖꯤꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯀꯨꯔꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯏꯔꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯦ, ꯍꯥꯏꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯨꯔꯥꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯔꯥꯟ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯀꯨꯔꯥꯟꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯄꯥꯛꯇꯛꯅꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯤꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯔꯥꯟ ꯃꯩ ꯊꯥꯔꯤꯕꯅꯣ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯂꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯐꯨꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗ꯭ꯔꯤ꯫ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕ ꯃꯣꯔꯦꯒꯤ ꯃꯤꯇꯩꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯍꯥꯞꯄꯤꯌꯨ ꯀꯣꯞ ꯃꯦꯞ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕ ꯃꯣꯔꯦꯒꯤ ꯃꯤꯇꯩꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝ ꯀꯣꯞ ꯃꯦꯞꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯣꯔꯦꯒꯤ ꯃꯤꯇꯩꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯍꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯣꯞ ꯃꯦꯞꯀꯤ ꯆꯦꯌꯔꯃꯦꯟ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎꯆꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDP ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯣꯔꯦꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯃꯤꯡ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯃꯣꯔꯦꯗ ꯃꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯆꯍꯤ 30 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯃꯤꯇꯩ ꯀꯌꯥ ꯃꯣꯔꯦꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯏꯔꯕꯁꯨ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯌꯥꯎꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯆꯟꯗ꯭ꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯍꯥꯞꯆꯤꯟꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗꯒꯤ ꯃꯤꯐꯝ ꯍꯧꯒꯅꯤ꯫ ꯃꯩꯇꯩꯒꯤ ꯂꯨꯞ ꯐꯟꯗꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯊꯝꯈꯤꯗ꯭ꯔꯤ꯫ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯤꯡꯈꯪ ꯈꯔꯗ ꯃꯊꯧ ꯇꯥꯕꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯊꯧꯔꯥꯡꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗꯗꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯝꯈꯤꯕ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯒꯤ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯤꯇꯤ ꯑꯗꯨꯗ ꯌꯥꯎꯍꯜꯂꯛꯈꯤꯕ ꯃꯤꯇꯩꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯝꯗꯦ ꯑꯃꯁꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯑꯌꯥꯕꯁꯨ ꯂꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯀꯃꯤꯇꯤ ꯑꯗꯨꯗꯒꯤ ꯇꯣꯛꯂꯛꯈꯤꯕꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯝꯂꯛꯈꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯤꯐꯝ ꯑꯃ ꯐꯥꯎꯕ
ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯃꯛ ꯊꯨꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗ ꯈꯨꯗꯤ ꯊꯤꯈ꯭ꯔꯕꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯊꯧꯗꯥꯡ ꯂꯧꯔꯛꯇꯨꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯀꯧꯗꯨꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡꯈꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ MLA ꯃꯤꯅꯤꯁꯇꯔ ꯈꯔ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅꯗꯤ ꯃꯤꯇꯩꯒꯤ ꯃꯈꯣꯏꯒ ꯐꯝ ꯃꯥꯟꯅꯕ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 2 ꯁꯨꯕ ꯆꯌꯣꯜꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯈꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯣꯔꯠ ꯏꯁ A.K. ꯃꯤꯁ꯭ꯔꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯕꯕꯨꯄꯔꯥꯒꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠꯇ ꯃꯤꯇꯩꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯋꯥꯐꯝ ꯀꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯈꯔꯗ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯜꯂꯛꯇꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨ ꯋꯥꯡꯂꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯇꯣ ꯇꯣꯡꯕ꯭ꯔꯝ ꯑꯃꯁꯨꯡ ꯑꯃꯨꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯥꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:32ꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 6383ꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤ꯫ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ B.M. ꯌꯥꯏꯃ ꯋꯥꯉꯥꯡꯂꯣꯏ ꯍꯩꯁꯅꯥꯝ ꯖꯦꯝꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯖꯣꯅꯤꯁꯨ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯕ ꯂꯨꯞ ꯑꯅꯤꯃꯛꯇ ꯄꯥꯎꯆꯦ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯒꯗꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯣ, ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯅ ꯀꯔꯝꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ P.H. ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯧꯔꯥꯡ ꯇꯧꯕ ꯀꯔꯝꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯨꯡꯂꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯛꯁꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ ꯍꯩꯁꯅꯥꯝ ꯖꯦꯝꯁꯇ ꯑꯃꯨꯛ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯃꯤꯐꯝ ꯍꯧꯒꯅꯤ꯫ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯍꯨꯠ 9ꯅ ꯁꯔꯨꯛ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯍꯜꯂꯛꯈꯤꯕꯒ ꯄꯟꯊꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯕꯦꯁ ꯇꯧꯕ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯗꯨꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝ ꯑꯃ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯗꯤꯁꯟ 3ꯈꯛ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯃꯤꯇꯩꯁꯤꯡꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅꯁꯨ ꯃꯤꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯗꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯖꯐꯥꯌꯔ ꯍꯥꯟꯅ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯕ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯟꯗꯤꯁꯟꯁꯤꯡ ꯑꯃꯠꯇ ꯊꯝꯈꯤꯕꯒꯤ ꯄꯥꯎ ꯂꯩꯈꯤꯗ꯭ꯔꯤ꯫